Leingakna security matik chana thambidabadagi border da khundareba khulsingda mapalamda best tauba terrorist sing sanglaknaga landarakibani haina Indigenous Peoples Forum Manipur ki advisor Asam Kasarna phongdokre Thasigi haukiba tang taret ki ayuki pung mari makhairom tarakpa duaida Myanmar da best tauba PDF amadi KNAD na Z Choro Wangli Bazar amadi Namli da landaraktuna yum kai kaya mai thakiba loinana Malsang kayamana lut taukiba du leingakna security matik chana thambidabagini haina thodok aduga mari leinana ngarang chatkiba yengsan khongchat ka mari leinana wafamasi Asam Kasarna phongdokhibani Magna makha taraduna Namli da saba loiraga sangadana leiriba police outpost asida head constable amana commander oiraga Police Constable ahum galoina BDF anina outpost asi mathau tawduna leiri network su electricity su fangdaba mafam asida khutlai amadi e pau fauna naba awareness set up yaudana karamna luraba tanjada e pau fauna duna khunja singbu karamna kannana bu hotnaga doribanu haina hanglakhi yam chauraba si area da project 20-30 numbers thamgadaba do only 5-6 khakta lei adusu without guns Kulaisu paide any facility pide tum maming oina akhoi constable mari manga se thamlaga yeng handan lei sidi asai external aggression singna kene bi na laraga attack tawradi loina dum soiba tabani adudi khulaisu pide facility su pidraga kamaina border nga o haidabano lamnga adudi adum shiro haibaga chamane masi state government na yamna thuna migen se changadabani aduna yumdi sare Madugi staff di police kaino di deploy di leite adudi hujeki namli da ngara nahan akhoi market mai thabado adudi thaba tabane ba aduna maji shekuma toina thokpani aduna khoina state government da haijaning badi sumaina border leiriba extreme border da leiriba singse da yamna serious oina lohoninge masina akhoi gi Manipur gi district gi ngamkhai leiba punamakse ngak senbani sacrifice tawraga khun sida tariba mi singse Kiba Kanglaga Mayam, a Lebaki Tamakta Hina, Moina Naklaga Labani. Sida police, Patikana Tambi Bibise, Langak Akwagi, State Akwagi, Mini. Adobu Nasi, Chikumba Yamna extreme border, Hujik, Yamna sensitive over the only 656 constable Tame Harris, Yamna Angakpa Pawi, Aduga Kulai should be the facility should be the Gamai Tawdaba. Sida Pajana mi Deki Contra Hobble Tamhaninge, facility Gari. Set atotopa requirement mayam se phajana chapchana thamhaninge adu government na yamna thuna madu sembi badu mathau tai natradi mathangda any irang thoraladi akhoi di state government na thohan bani abise akhoi di blame tawgani Manipur lengak amadi security force ta kuki jogi miyam na thamkiba charter of demand sing Nathaiduna Thamlibasi Achumba Wail Fangdana Batawumi Haina, Kuki Jo Miam Apex Body Ama Oiriba, Kuki Inpi Manipur, Kim na Condemn Taurakli, Ngarang Kim Gi Information Secretary, Jang Haulun Haukip na Fungdorapada, Kuki Jogi Miam Wasisu, Achumba Wail PU Haiduna Kongzang Sangsili, Adubu, Lengagasina Manadaba Midyang Thamduna, Politics Tauduna Lady Basida, Kim na Mui Bagi Pifam Topa Demand Sing PBU Haibani, Church ke leader ohum hat kibagi thaudoka chenaba mi hat pasinga si fawba ngamdri hena sathi dibadi kuki jogi mioi tara mari hojik fawba naga singna fazalaga thamliba singi marai bakari oiramgani haibasini fibam asi yamna lurakle amadi yabangam loi hojik security force singna mi hat pasing fanana bagi thibagi mahutta kuki jo na tariba mafam singda thiba humbagi Tabak Paika Iglibasi, Angak Pafawi, Amaromda, Kuki Jogi Micham Miyam Mipainaba Faurakle, Security Forcing na Kuki Jogi Mafam Sing da Thiba Humba Tabak Leptana Chathari, Adubo, Embus Tauduna, Tamthina Miyoi Sing Hat Kiba Singdi, Soktana Thamli, Masi Achoba Michang Mikai Naiba, Kudong Kiba Amani Luinana, Kuki Jo Furuki Izat Amadi, Ngaglau da Singnabo Oire, Mihat Pasing, Kangdok Mahaibasi, State Amadi Security Force Ki Mathauni, Mihadasigi Achum Mawayel, Purakadabani Luinana, Mafam Kangdana, Pazan Kiba Kuki Jogi Mui Sing condition Amata Yauduna, Thador Hangadabani, Karigumba, Taliba Demand Singasi, Mapung Fana Pidrabadi, State Natraga Central Security Force na Kuki Jogi Mafam Singda, Military Githi Bahumbaki Operation Puding Makta, Ating Bathamgani, Cheragasida, Chingi Mafam Singda Kuki Jogi Nupi Singna Security Operation Taunanaba, Lako Matamda, Ating Bapibagi Tabak Hena, Kansil Lagani, Haukibatang Tarataretki, Numidang Wairamdagi, Kangpokpi District ki Sadar Hills ki Mafam Singda, Kuki Jogi Nupi Singna Ahing Nungtil, Khaidok Naraga Security Force Singna Operation Taunanaba Lakpada Ating Bathamduna Lakli, Fibamasina Kuki Jo Singda,
injustice tawre amadi namthaduna thamnana bhonare haiba takle han phongdokhi. The Khudak-Ki, on behalf of the Khudak-Ki people, strongly condemns the relentless combing operation carried out in Khudak-Ki areas. We condemn the selective justice that is being carried out under the state and security agencies, which is bringing fear and insecurity, which is instilling fear and insecurity in the life of innocent Khudak-Ki civilians. It is right, rather, for the state and the security agencies to investigate, identify and arrest the culprits of the barbaric killing of the church leaders and to ensure the safety and the immediate and unconditional release of the hostages until these conditions are met. Any unjustified operations, whether by the state or central security forces in Khudak-Ki areas, will be met with strong opposition collectively by the leaders of the various civil society organizations and all the Khudak-Ki people.